खुरुमजरी मियंग ताबिरिबा मयाम पुनमपु ताराम ओक्सरी हौजिक अहानबदा ngasi मरुइबा पाउ पिजरी बॉर्डर पिलर के सयेद नबल लेरिबा मखै बॉर्डर फेंसिंग तोबा यारोय हाइना हाना चीफ मिनिस्टर ओरंबा सीएलपी लीडर ओ इबोबिना हाइख्रे क्वाथा खुनो की बॉर्डर पिलर नंबर मरफुग माथोयसी पॉलिटिकल पार्टी अमदी सिविल सोसाइटी ऑर्गेनाइजेशन सिंगी लम कोइफम ऑन्थो पिगनो हाइना क्वाथा पीपल्स वेलफेयर ऑर्गेनाइजेशन ना फोंगदोरक्ले अमसुंग मणिपुर यूनिवर्सिटी के वाइस चांसलर एपी पांडे लौथो हाइदुना मुसु मुसा अमदी मुताना खुथांग सरा हेनबगी खोंजंग हौख्रे हौजिक मखाताना पाउ संदोंना पिजरी बॉर्डर पिलर के सयेद नंबर लेरिबा मखै बॉर्डर फेंसिंग तोबा यारोय हाइना हाना चीफ मिनिस्टर ओरंबा सीएलपी लीडर ओ इबोबिना ngasi कांग्रेस बाबना पांगथोबा पामुसिंगा उनबदा फोंदोख्रे कांग्रेस की एमएलए अमदी एमपी सुसिगी थौपुबा कया यावना पांगथोपा पामुसिंगा उनबा अदुदा महाना मखाताना हाइखिबदा लेसिंग मसामापन हुम्फु तरेत के मार्च के तंग तरादा भारत सरकार अमदी म्यांमार सरकारना बाउंड्री की मतंग लैखिबा यानबगी मतुंग इना मणिपुर अमदी म्यांमार ngमखै के सरुकसिंग अमुक खन्ना सार्भे तौबा अमसुंग डिमार्केशन तौनबा मणिपुर सरकार न सिनबियो हाइखे ngमखै के सयेद नबल लेरिबा मखै बाउंड्री फेंसिंग तौबा यारोय हाइना कांग्रेस पार्टी ना सेंटर द तक्सिली हाइखे गवर्नमेंट ऑफ इंडिया की मिनिस्ट्री ऑफ एक्सटर्नल अफेयर्स अदुग मदुगी मरी लेनाबा कंसर्न सर्वे जनरल ऑफ इंडिया याउना मणिपुर की प्रजा सिंगदा कंफ्यूजन अमन लेरिबसे म्यांमार की गवर्नमेंट से सुंगसोय सोयना यागनी नोइदगी सो अखोय लम पामते अखोय की लमसु मांगबा यारोय हाइदना री सर्वे तौबा डिमार्केशन तौथोगा मदुदैदा लोकल रेजिडेंट्स स्टेक होल्डर्सिंग स्टेट गवर्नमेंट सु फुल्ली इन्वॉल्व तौरगा री डिमार्केशन तौबा री सर्वे तौबा अदुरगा मदु तुमाय तौरगा मणिपुर प्रजा सिंह की वखंदा लम मांगख्रद्रा हायना सिंगनरिबसे मसीमा प्रजा सिंह द लेरिबा सिंगनबा कंफ्यूजन से मसी सेंगतोकपा अदुगा अखोई लमसु मदुदैदा सब चाबा अखोई लमसे इंची मुक मांगद्रे हाइबा मतमदुदा बाउंड्री पिलर हुजिक युंगिबा खोलिबसे मसी चुम्ब्रा चुमदब्रा काइबुक चुमी चुमदेसी मदु तोहनबियु महाना मखाताना सिटीजनशिप अमेंडमेंट बिल लिसिंग तरागा तरुक सन्ना हनबा कांग्रेस पार्टी ने याबा ngमलोय मदुगी मायोक्ता लेगनी मणिपुर हौजिक तोंगान तोंगानबा इशू कयागी वारुसिन पुरप ngमदना लेरिबा असिगी सब साबा वारुसिन पुरप याननबा हंदा पांगथोकदोरिबा नोंजुमी फमसी निमित निनि खक पांगथोपगी महुत्ता यामद्रबदा निमित तरेत इंदगिना तरानी फावदे पांगथोकदबनी मणिपुर यूनिवर्सिटी के वाइस चांसलर एपी पांडे असी महिरोय अमदी ओजा सिंगना याद्रबनिना मसी सिंदोखिबना फरे वाइस चांसलर अम सिंदोपबु कया यामना लुबा थबकनो हंखी लायसन तौबिरगा लाइक तमदना एकाडेमिक कैलेंडर कैरियर फोबा सही अमसिगी मांग पयाबगी लेरिबा फिबम से शॉर्ट तौबियु सिगी वानेबा वारी सानरगा यागद्रा पेंदबा लेरिबा शास्त्र की संस्थान ऑर्गेनाइजेशन मयाम अदगी टीचर्स एसोसिएशन मनुंगदि अहोबा मयाम लेरे हाय मदु अखोय पन्निंगदे मीगी पर्सनल वइबा मयाम दो पन्निंगदेबा वारी सानरगा लोइसनबा यादबा करी ले वारी सानरगा लोइसनबिगेरा लास्ट ऑप्शन दा उपाय लेत्रगा अखोय अदु खुदोमि थिनरा एक्स वाई जेड हापो हाइबनतेबा वाइस चांसलर अमा रिप्लेस तौबसिबो करी अरुबा करी लेगदगेबा क्वाथा खुनोगी बॉर्डर पिलर नंबर मरिफुगा माथोयसी पॉलिटिकल पार्टी अमदी सिविल सोसाइटी ऑर्गेनाइजेशन सिंगी लम कोइफम ऑन्थो पिगनो हाइना क्वाथा पीपल्स वेलफेयर ऑर्गेनाइजेशन ना ngasi सिमरोंग द लेबा एमएलए सुसिंद्रो गे क्वार्टर द पांगथोबा पावमुसिंग उनबदा फोंदोख्रे हौजिक खुंजा सिंग थेंगनरी खुदोंसा दबसिंग मतेंग पांगबिनबा एमएलए गिदा लाखिबा ऑर्गेनाइजेशन के प्रेसिडेंट तखिलम बिरेन मैतैना मणिपुर ngमखै कदाई फावबा ओय हाइबा इपा इपुना खुदम गलोइना थांबिरम लबने म्यांमार की ओहिगदोरबा क्वाथा खुनौदगी किलोमीटर अहुम लम संगसिलगा लेरिबा कोंदोन लाइजाव हारिबा खुलसी फावबा मणिपुर की लम ओरमबने मफम अदुदा महाराष्ट्र नरसिंगना कांगजैबुंग फावबा सेमगा लोइना खुलगी पोलोइफमसु लेरिबने लम पिछु खिगदोरे ताबदा बॉर्डर पिलर नंबर मरिफुगा माथोइबो
political party civil society organization amadi miyoi kayana lam koiba mafam ama oina onthokliba si tobigano kwathagi miyam yamna ware haike hauji hauji chung akhoi gi ningthau narsinga ningthau leirambagi hauji gi lafar farm du da kangjai bung haina lei hauji sakon sanaramagi kangjai sanaramagi narsinga ningthauna adugi mana lanpan khabgi pulap lei adu hauji hauji akhoi gi kotha gi I21 pillar ase tasina da manipur da leiriba people myam singi tourist oina khanar jane moise ai di sa tourist oina onthok pi ganu yaraga di political party civil organization sing photo ka la halaga kari kanani hari international oiba asingba mek tuna puthoaga asingma pillar che tanana ba amutam hone bi haina media thungda laujeri sini haibidi haujo ji leiri porsi akhoi tasine bidi kotha barja da thabak supum khangandre akhoi hand to mouth ni akhoi nomugi chara tanjabni matang khangba thabak suwa hajira chatpa asma taw sajabni aduna ngasam makhoi la amrena miyam la aga di akhoi na welcome tawdragadi akhoi chung mi uri welcome sip tu tawdragadi moi waru sakhani aduna hauji di makha ta la khu makhai de akhoi welcome sip tawroi aduna kai ge orga chung lakpiro no MLA Susindrona kwatha miyam thengneri ba awaba sing kokhanna ba amati kwatha gi mafam sing semganna ba mahaki makedigi honaramba adu mangon satharaki ba ambush aduna kudong sa da ba khara lehan krai border pillar gi sabsa ba mafam khangdokna ba honagani haike akoina opposition ni akoina ruling ni haibarom da chathok kitadi 70-80 family khatani leise adu manipur da leiba tauge na hairaga di pukchen chawba ichinaw jina family amom adopt taw matam da kotha haiba yamne heritage oiraba sumba kano si khunna si khoi soina kanba ngamgani khaleba seisa khoi gi government gi site gi khoina tawum thokpa dum tawri akhoi gi pibam thokpa kotha I khunda dum hojipho dum kotha gi ichinaw nu khangbiri akhoina sum tawum thokpa tawri adubu hena mi khudima ki oina mateng pangbo makti government ni yadawni na khoi di common oiba poram da khun gi oiba poram da mateng pangmani Amaramda Kwathadagi Infalda press min pangthopa lakhiba Kwathagi khunja singna phongdorapda hanagi asengba border pillar number marifuga mathoi asina leiramba mafam mamadi nauna manipuramda sangsilaktuna yungsilakliba border pillar number marifuga mathoi gi oiriba phibam gi khenaba adu marik sumna thamlakhi hanagi mafamdagi anoba mafam asi phawbada punna square kilometer ahumlomni hana border pillar number marifudagi marifugani thoi phawba sumna chatlamba border ge line adu border pillar marifuga mathoi asina manipuramda nauna sangsilaklaga yunglakhibadagi hairiba square kilometer ahum gi lamasi mangadori bani hairiba mawong asida border fencing khakiba tarabadi manipur gi lamasi bharat sarkarna myanmar da pithokibaga sap manaragani haiba wafam thamlakle Indo-Myanmar border pillar Humdraga Mapandigi, Maudraga Manga Fava Amukana Salve Tohanbaga Lunana, Government of Semkiba High Power Committee Convener Karam Sam Loktonaba Committee on Protection of Indo-Myanmar Borderland Manipuna Chief Minister Taksin Kray, Ngasi Isamgi Officer Pangtopa Paugimi from Amada, Isamgi Advisor Ngasomi Ram Sangna, Border Pillar Number Malfuga Matwigi Watok Luisinaba, Purak Payauna, Pointaraga Matwe Yaba Memorandum Ama Chief Minister Tapisin Kray. Lesing Anitarago Homdoidagi border fencing amasung pillar gi watok ereklabani central timna survey tawre haibasu maduda yabangamloi border pillar number Humdraga Mapandagi Hauraga Kamjong district ke Z Sorogi pillar number Maudraga Manga Fawba Isam amasung Khunja Singyauna survey tawduna asyamba khangdokpa border area da state force thamba amadi revenue minister na border issue gi matangda daipta yaudaba wafam phongdokhibagi mayokta high power committee de gelok thokadabani haiba wafam chief minister da thanlamle haike border pillar number 81 ki issue same thing Z0 phauge Ukhrul district Kamjong district phauge pillar asi phauda akhoi pun issue ama pukhatminaraga tawkhibani adu tawraga hoji solution leire conclusion leire haina hairibadi akhoi manipur praja kana su thajabi abnati chief minister na yam thubagi positive response pirakani habagi thajabaga ngaiba loirona 11 points se loinamak success oigini habagi thajabagi loinana akhoi ngaijari keigumba government na concern area adugi sentiment yengdana leiriba manipur praja gi sentiment yengdana makoina decision loba taradi akhoi committee icham aduga leiriba village authority stakeholder myam akhoi nungai roi habisi si haijagi hai
ngasigi paugi mifam aduda Kwatha People's Welfare Organization ge secretary KSIS Iboyaimana security pillar na border pillar oirakpa AR na pillar number marfuga mathuda maming hongdok hongjin yauna Myanmar gi kondong amasung Manipur ge Kwatha khunu anigi marakta thang paina bigi phiam da leire masi warusin purak piyo haike Shiva Sena Manipur ke President M Tombi amadi Aam Admi Party ke convener TS Manihana Lusingba Mihut Kambu amana wathok wariba border pillar number Marifu Mathoi ki phibam yengsin khre tim aduna border pillar number Marifu Mathoi amadi subsidiary pillar yenglaba matungda namsungfa turel amadi namsia lok turel ani lanthok laga lising masamapan humpuni pandagi lising masamapan humpuga mapanda BSF na matam aduda India gi border ni haiduna yung namba mafamda salai tare ki firal amadi India gi flag paiduna Manipur ngam khoi kaibe yaroi haiba kholaw lauke Shiva Sena gi President M Tombina border pillar number marifuga mathoi asi India government amadi Myanmar government anina lesini taraga humdoi gi January taraga tarukta yathok laga pithok lamba asi aikhoi khangde isu asigi matangda July taraga marida Mumbai da satuna National President amasung Secretary da taksin gani Shiva Sena Manipur ga zaminarabasu miyamna PNW erabadi party asina sapsana thengna gani parliamentary issue asi pukhalaga nakhai sengba ama khangnaba honagani haike Minna khongna uriba mangi bil lamase masik kanana hono da Manipur praja puna corporation BBO haiba Shiva Sena si BJP ke samina de haibdi langani adu moina thabak torun puna mak karai dono praja singna pin na sum leibase masigi housina Manipur si tangdu leita da mo oire Manipur University ke Vice Chancellor AP Pandey Lokto haina Musu Musa amadi Mutana University asigi main gate khuthang sara henbagi khongjang hokre Mutagi wangang loi Professor Ranjina Manipur University ke phibam masida housing power authority na thausadana leithokle phibam masidagi khongthang asi lorokpani VC Lokthok triba fawa khongjang sathagani haike Musu ke President M Dayanandana wathok asigi matang the state amadi central government na tumina lesson ba asi yaning day Misak amubu kanana ba khonabada yamlaba mahiru sing manghanba thawongni warusin productive fawa makata na hena kanba khongjang sangsilagani haike Madam Zana, Sangan Jariba Kongang Asibu, Mayam among the land, Honaba, Lana, Sanonaba Honaba Mong, the Aspawam, Pakala Boys, Manipur strengthening my cake, Yamakanda, condemned with Manipur University, land to whatever quotation, Asibu, Mahantan, when I quake, Kongang Asibu, my Tianaba Honaba get home, say, Manipur condemned the Will Marilla Nava, Department Sing now, Kizilaganda, Marala Sing Ado, Action Sapsaba, Action Lokotuna, then the Pigamani, a question minister, Unaza Roy Maramdi, Sangal Kongang Asigi. Dave say Minister na Kangdo Male, Central Government na Kangdo Male, I'm going to dominate Union HR Ministry Joint Secretary Lama, but the Masamak na Pukalib allegation is 50-60% Hena, Jum may have a mark Masana, Yazaraman, I quite a Pungo, Masulai Company. Exxon Lokat Pagi Mahuta, Yam, the domination of home, Masina students in career is the Mangla, the Makoki career, Sok Lakotarga, the high Punamasi, the state government, other central government, local to have open the Serak Sida Manipur University Teacher Association yinga si form ke executive committee gi emergency mifam amana university ge registrar in charge Professor M Sam Kishore Association digi membership tegi tanthok na warip lokre mifam aduna mahaki official oiba engagement khudimak association na boycott to haina su warip lokhe Transport Department ge traffic police na punna strike tathabada hanagi ordinary driving license leasing taruki mayada smart card olhan kre haina Imphal West ke DTO Dinan Sandra ngasi Bauprada Labor Mahaki Office the Pangtopa Pamu Singa Unabada Fongdokre. Se Minister Gi Akan ba Poktak Matuk in a drive Asisata Kibani, drive Aduda, Niam Gawamada Sienba Auto Amadi, Magic Nifuga Humde Fagat Pungam Kre. Miyam na gari ke license lobo matamda masalak laga DDO na tragana mari lena ba official sing unaraga irai laina lobo yare kana gumba singna smart card sai haibigi khudam fangle gariguma thengnarabadi ain gi matung ina sab sabat thabak lokhat kane department asina sahi asigi February tha fabada lupa crore kuntra ga mari hena revenue ka han mangam kre mathang sahida lupa crore kuntra taruk yohanba ngamnaba pandam thamdi haike aina mu public ta haijeningina akoina yam easy going easy method da license phangnaba gate ta nungda leiriba koliba haidi akoi official nataba pota license BBO haibagi yam thunu phangbagi potu tawiganu madugi damta ina
ngasai public to khoi request ojei si as a DTO maram di public consult DTO na traga hoji high staff sing sida maru na section na license sing si yamna lu banate lakpiu aduga license fajan niyom chumna pina ba tokjage lana computer da kana bu khana tawgi mami ta ba howi masi section view tawbinu court lai bi jail da thambagi awa ba potu tagani Jiribam district ki langtai kunogda khundariba miyamga forest and environment minister TS Syam Kumar ga khulladugi award afakya gi matang wa tana khrei khunjasina fondropu ge matung ina khullasida yumnak yangkhaidom tamak khunda duna tongan ba panbi yongsa ki hom lisi kwana singba government ki maikadi gi piba ya mateng lairabadi pibi naba wafam phongdoki minister na department ki official kaya ga tana raba matungda yongsa panbi lising ama lisi panbi songa amadi atai kaya supi gini haibi gi thajaba thamki Kongsat aduna Borobreka Forest Bid Office ta Chatuna Award Apakayagi Piyamsu Yang Sinki Postasi Barak Turelgi Torban Sabamaramna Umangi Poto Kaya Turelasi Fauzuna Assam Yonmigi Tabak Satabana Maru Eba Amani Makogi Award Apakaya Mens Jinbagalwena Jiribam Forest Bid Office ta Chatuna Office Adugi Building Fiyam Sing Yang Sinbagalwena Atuba Matamda Forest Guest House Masana Yang Sinki Minister ke Kongsat aduda DC Jiribam Robert Khatri Mayum Jiribam Municipal Council ki Chairperson S Sunita Yauna Jiribam da sagaliba ima market ke fiyam su yang sen ke Kongsat adugi matang da minister na pongdok kibada Jiribam ima market asi sabal wesilaklei CM ga tanara ga karama matamda sangaga dagi haibudu khangalagani sabal wesilaknaba market asigi toilet sagadaba mafam masi aina yaba amasung yadaba mongda miyoi kharana khopsilaga yum kai sariba asi athubada lauthokpiyu madu natrabadi ain gi mateng lorga takthokani masida miyam na mateng pangbiyu haiki ima market lotion bagi thakal lai oreba simi saga agar kanda kam tam sanga ga dege hebadu maduma sile bakhogi toilet complex si ko hane le bajaga si atop sin impost to illegal masima I appeal through media to vacate it immediately si autopi na traga dis da ima market mera kanda masagi lamju lai jaba da topana impost to lakanda si athen sablo ra so si toilet si lai traga di problem ne sanga ba yaw duri ne to ma yaw da meduna masi mo notice sarane le saka 7 days le sarane to masana khangna ko to hok tagadi ko sabtana ali thonga sanai matong eviction to ba mas da khogi waro bi no ha na ai appeal to Thangal kaithil amadi pauna kaithil da micron yangkhai gi makhada liba plastic bag yolmasing makhata na ngasi Manipur Pollution Control Board na drive chatana Fagat Kray board ki scientist ki ice to bana haikibada handak sipet ki principal PS ibot romana plastic sin nabadagi CS sin nabana hena environment on gani phondo kiba aduna miyam da amuka hena samam na hale Pollution Control Board na drive asi makhata na sathaki gani haike adamana reuse to bagi or kudung jabado phangda haidare adam machine maram oraga ekoina pakachari ba thabak asidaida parjamiyamna mateng pangbiu haina haijari loina koina muk makhatana hanjala laibisi hana phangiba du adum plastic che market adum phangena pauta bri koina amu hana haiba masido amasung tangan bazar gi mafam ayamba amasung pauna bazar sidai koina makhatana chathajabani amasung makhatana su chathagani Food Safety and Standard Authority of India ki Miya Makhada Health Services ki Food Safety Wing na Central Institute of Fishery Technology kosin na puthokpa nga da formalin yaw yengnaba kit season naduna quarambal cattle da yon manga sing test over hokre Food Safety ge Nodal Officer Tabung Bam Sana Zabo maintain lusing duna nga yon pham da khutakta test tobugi mawung matok utki Sana Zabana paumusing da nga da formalin yaw re habigi wathok ama lakpana nga leiba matam da test toroga leiba yanana ba Lokalapa Kongtangi Makada Pangtopa Thoramni, Test Tonaba Kit Asi, Katel Paksana Fanganaba, Mailena Singa Pukat Haiki. Masagi formula hai pochi formulin si masani ising tum report ni aduna yaring gai mapung phawa apawa ising chambi ba sembhambo oire moi ising am phadana chaman ri ba thok tai mangon de thok por ching do phadana degrade or wat to gi report leram ba yai aduna yaring gai masi potable water na mapung phana masing phadana to ga cham thuk piu hai se gi awareness oina masi gi wakum je thamu oina koi phachai guideline ju pi bi re distributor call sim na chang ko entry point da akoi gi food safety officer singa pau phang na jarga on the spot antang test amtang akoi gi test ma tobi hoba adu aitaragadi mapung phana mai poche phadre haibi wakhalon da pusan biraga mapung phana treat tobiba adu pamje
Ngarang barak thongda gari ama lanbada ate akai thokiba adu National Highway Bharatiya Infrastructures Private Limited na kanna semjile thong asi semjinduna gari lana bo khonabada nomanini sangnaba yai hairi Sairak sida thong asigi phibam ngasi Highway Truck Owners Welfare Organization ge mihut kambu ama satuna yangsin kre khongsada sida organization asigi Secretary Raistam Ratan Kuman Secretary Information and Publicity Brosden Droga Yauri Hauzik Lan Bayadana Ladyba Barak Tongosi Samjin Bagi Taurang Lauriba BISK Kambugasu Unaduna Wari Sanaki Bidiap Singi demand Sabsana Fangju Hauba Kongzang Handok Laroi Hari July Tara Fabugi Manunda demand Sing Tabak on Tok Trabadi July Taraga Matrogi Ayuktagi Taraga Manga Fabo Numit Trab Mangani Sis Work Strike Makata Taragani Hari Hauzi Pagi Maraktan Achenba Break Malaminasi Winkies mini Swiss roll ang bulak laba. Pumnama slow motion adum oil. Punsibu Winkies am tadi piu dana. Baba, Greg John gidi tatatis college di. Mamal suma pang kuding jamane yo sumang roy pista salabni na. Ado suma tagta superlink footing gi offer me amon piri sidi. Tas electric rang no sin bagum na yoti sin bayar. Dudi sanagi mohut yang na sin bayar andre. Nati chat lagi ba? Please ay chat lagi ba? Election ki matam loikrabadi adu duma amu unaba phangaro Asum tawna mango season na chatrabada adum haina Winkies mango Swiss rolls adum phangaro khangedana. Modi University, a leading women's university of India with 28 years of experience in women's education, organizing a career seminar by renowned academicians and career planners on 7th of July 2018 at 11 a.m. Hotel Classic, North AOC. For free registration, contact 708505751 or 971993334. As a fresher, need ta select wasi khara wabo ina khali adubu aina kometa chalur batungda oza singi well experience amadi teaching methods tagi confidence funky amasung need ta live ina thoki future experiencing the hygienic body need break tawge harabadi hard work dedication and confidence labor maruta amasung coaching institute ki matang da recommend tawjo harabadi I think Comet is the only one. I am proud to say that I am a student of Comet. Break it tungdama khataba pau pizari Council of Higher Secondary Education Manipurna prescribed Tokduna Pongba Class 11 gi MI Elgi subject ama oriba Apunba Manipur Waring Serengi Lamai Humpuma Pandagi Marifugama Toida Yauriba El Ibunghol Sarabana Iba Basanta Maharas Agtalda Paliba Brabu Bohon Gina Mama Arjun Gina Loinabi Chitra Nagata Asi Manipur Gening Thomasana Pin Haidi Basi Lebak Miyambu Sound Signava Amadi Minambani Haina KS and Yaning Dava Fongdo Clay Sega Hotel Labor Officer Pangtoba Paugi Mi from Amada President Satana Tawong Asi Kunai Asu Mingsa Tinanaba Amadi Tung the Horok Deba Mio Sing the Lana Lamzing Naba Masana Masagi Horopum Kanganaba Senbane Lamda Masigi Puadibo Natai Nava Honava Amadi Mahiru Singi Wakalga Sayat Nava Pidi Baladik Asi Semdok Triba Fawa Pudaktagi Ating Batamle Haike Puari de yaukdaba Mahabharat asi chingjallaga akoi awalan warida isalakpa asi akoina cultural genocide ki mayek yamna chauna khudam tai Hindu ki religion amada base tawa Mahabharat amabu koigi society da influence tonduna akoi mahiroi khunai punangmakpu koi lan lamjing takpina bo honariba asi Hindu religion ki moral amusung physically masida lyric asina medium ama oidana masida sanduknaba khudam Chong tai marm aduna case na masigi lyric asi makada na research work tawraga amasung council na meeting hena changaga chumthok haninge amasung mathang lak chahi dadi masigi chumthok chagadi masi laika chi thingchalani MSF ki Vice President M Zugestor ge misigi matang da marima khong khangwa mioi da lupa lak ani pinana ba sen phangasi kendra gi MLS Sushindrona JSC ge mioi sinakusna krai MLS Sushindrona mihat asida senari ba mioi puthokchuna chapsaba ain yo ba serak pigani haike uhobiriba ichin nausina hairiba sumba thodok asi deida mateng pangbiraga lana tawriba amasung mi hatpada yauriba
ꯃꯗꯨꯒꯨꯝꯕ ꯒꯥꯔꯤꯁꯤꯡ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯁꯤꯒꯨꯝꯂꯕ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯗ ꯊꯣꯛꯇꯅꯕ ꯀꯣꯟꯅ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯥꯏꯠꯇꯁꯨ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯑꯃꯁꯨꯡ ꯖꯦꯁꯤꯅꯁꯨ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩꯕꯤꯌꯨꯅ ꯑꯩ ꯃꯁꯤ ꯑꯃꯇꯪ ꯑꯄꯤꯜ ꯇꯧꯖꯔꯤ employees sing the tare suba pay sana halu haina education yuge employees nanga sinita pa su tek tele ba office adugi mamang da wakani from satakre education yuge accountant and bobona athuba matam da manipur sarkar na tare suba pay commission sana halu haike ngasi ejupung apalom taba adu waida Directorate of University and Higher Education staff amasung sigi makada laiba government colleges amasung government aided college mayam punjalaga khoina ngasi akoi student protection system tawjamani ngasi ayupung apalom taba adu waida masak khangdaba khulai paibasna kamjong police station ge manung sanba kangpat village mayada laiba KT center da IED pokai handuna attack satharak pada kuntra mathoi suba AR ge C company ge Subha Singh Kawa Thawal khangabok ge personal ama sire ahumna asok apan nangle hairi Sairak sidang ngasi ayupung mapan mini kulom tabada kangpat kuno amasung kulengi marakta kuntramati suba Assam Rifles ki matakta landa kiba adu PL gi tactical command gi akhanaba kangbu amanani phongdorakle Front Asige Secretary Publicity Robin Kuman ge cherol amana landa kiba asna Assam Rifles ke miyoi ama sikre amasung miyoi kayana sohon kre adubu land mai pakpagi haragodaba adu Assam Rifles ki sikhiba miyoi adu Manipur masa oramba na Taiwan na halle hairi Lanjang asida Manipur masa India ge lami siba sokpa yarokpa asida RPF na thamu songa nungaitaba fawi haire Manipur masa kaya Manipur ge ningtam lami singbo thenganaba lanjang da makutta khulai paihanduna mangda maidan bi oina thajilakle akhang kanba honaba kanba loina mikha pondana hingba ngambagi pambai thiduna mayang lami khanba tokpiyo mayang lami oi badagi handokpiyo isagi wakal thona sinarabadi hingbagi pambai kaya thorakani haire Ngarang Imphal da thunglakiba Bharatiya Modi Army ge President Rajiv Ahuja na lusima kambu adu ngasi Bharatiya Modi Army Manipur State Union na sinuna harau tayam na opagi tharam ama Nirmala Hotel apang thokre tharam adu da Bharatiya Modi Army ge President Rajiv Ahuja General Secretary Organization Gul Prasad State President Delhi Ravindra Kumar Manipur State Union ke President ke Mr. Amadi Former Minister DP Panmai Susaruk Yaki SCERT na sindna Meitei Mayak natragana Manipuri Funga Wari Liba Sangdamnava ama DM College campus da leba Hindi Teachers Training Institute da pangthokre competition adu da Imphal East da leba Government School amadi Adult School singi class 6 dagi 8 fawba da leba mahairu singa saruk yakhi lagliba tang tara da Imphal West ki mahairu singi competition pangthokane competition adu ki matang da program coordinator L Kursap Mitaina hawgalak diba angang sing asida Mitai gi Funga Wari haibasi karino haiba mambutana khangnaba pandam da competition asi pangthokane haikhe Leriba koigi Funga Wari singa sida yumpham moiraga nauna inkhalak leba koigi class 2 7 dagina 8 popular leba standard maroina government school amadi aided ki leba satra singa sigi oiba writing competition ama ngasi SRT department na pangthok Amaramda SCERT na sinna Gender Equality and Inclusive Education for School Teachers ki matang da numit manganigi oiba orientation program amangasi Kumalangpak Youth Hostel la haukre school kaya gi oza singna sarup yakhi Jiribam Youth Congress Office ama Jiribam gi bau parada ngasi hangdokre tharam aduda Youth Congress Manipur ge President Amir Hussein sarup yakhi Jiribam Congress Baban Mamangda Youth Congress singna NDA government ki thausil kya gi matangda yaning deba khalau kaya su lauki Plastic Waste Management Rule Lising Tara Taruki Matangda Nambol Municipal Council na Konba area gi Miyam gi oiba mifam ama council asigi town hall Nambol Bazada pangthokre tharam aduda Nambol Municipal Council ge chairperson C.S. Basanta Vice Chairperson A. Bimola Nambol Police Station ge OC Chandrasekhar Council asigi atai members singu sarup yakhi Mamang thage kunga taita Bisnupur Bazar
Prasad Hotel Mamang Tokiba Todo Adugi, Matang the All Manipur Muslim Development Committee Advisor MD Riyazuddin Khan Gi Matakta, Islamic Cultures and Research Organization Gi Maulana Kursina, Media the Sirk Maral Impam Yau Dabani Haina, Development Committee General Secretary MD Kulakpam Ayuf Khan Fongdokre, Kursina Impam Yau the Wafum Kaya Fongdo Liba Asilabak Tibani, Hiramasida Media the Hunaduna Labigi Matakta. Punna Paminadana Wakal Tamina Banatagana Medagi Tongda Sengdokta Batarabadi Mahaki Matakta and you ever Tabak Lukulagani Hike. Kuigi AMDC organization Bumana Kangdi Hapisi AMMDC gi legal advisor on a lady Banupa Amadi MUPA Mupagi advisor on a lady ba Adugumba Mui MD Riyazuddin Khanbu Singnarakpasi Ikuigi Lairiba organization Sig Matakta Singnarakpani Haina Ikoina Masit Taraina Lodi Salai Holding Private Limited in Falangasi Chief Minister N. Bidenda, Chief Minister Relief Fund Lupalak Amagi Senpa Mateng Pankre. Senapati Oenam Kuldali Singh Masama Pan Marifu Tareta, Indian Army Operation Blue Bird Chataduna, Miut Minai Tokibagi, Kuntraga Matwerak Subaning Singh Taram Kulasida Pangtokre, Taramasi, Naga People's Movement for Human Rights Na, Paumai Naga Union, Paumai Naga Student Union, Gakusamadana Pangto Kibani, Toramaduda, UNC, Ansom, Naga Women's Union, NPO, Mao Council, Maram Union, Tangal Union, Singugemi, who Singusaru Yake, and Sing Masama Pon Marfu Tarek, July Taraga Matwida, Indian Army Mapan Hatuna Kusukulai Kamrum, Lokrab Matung the Gay, Assam Rifles Ki IZ, Major General, Kukretin Lusim Kambuna, Oenam Masumasigi, Akweba Kul Kuntrada, Akanba Operation Sataki, Operation Aduda Mio Kamarum Hatkiba, Nupika Ikai Kunaba Mangan Bagi, Matakta, Yum Amadi Sars, Mai Taki Haba, Togdok Lake Kibani. Nata Sankirtan Sangha Texam Nasinuna Kungani Torek Suba Summer Sankirtan Festival Amadi Tarataris Suba Marang Tem Ibu Tomba Ningsing Mana Yentopagi Taram Texamaya Lekai Community Holder Pangtokre Taram Adu the MLA Paunam Brozen Langatel Jila Parisat Member S. Ibetombi Sapumgi Pradhan S. Ramesor BJP Tawal District President L. Debian Susaruk Yake. Compusaba National Student Day ngasi Maharashtra Buddhist College Multipurpose Hall Pangtokre Taramasi Akhil Bharatiya Vidyarthi Parisad Imphal Unit na Sinba Taram Aduda Speaker Y. Khemsan CAU Gedin Professor J.M. Raishram Kosim ge Chairman L. Megasandra AVVP City ge Secretary T. Umesh Saruk Yake Taram Aduda Speaker Y. Khemsana Mahiru Singh na matam pumada Stat Asigi Sangai Shirwilili Asi Kauroi Dabane Loinana Mahiru Singh Oba Tarabadi Thaksi Khasi Channel Lonset Khangna National ge Damaka Thopatai Haike Manipuri lady Sangai Manipuri Shirwilili Ekoi Kauroi Ekoi National Day Yenga Ekoi locally Ek Tobodobni Aina Saga Singha Visioning message and discipline laina future Khangna Segi English Satirakanda Madam Supada High Level Sigi Student Organization ABPC Masi Amtai Long Live Paragon Lessons again ABPP Long Live Lions Club of Kansipur International Association of Lions Club District 3 to do DG annual function come into installation of new board of directors key Thoram Singsama Mayam Lekai Deleba Bumesor Yum the Pangtokre, Thoram Adu the Lions members sing installation Tobagodina Award Kiasu Lions sing the PK. Lions Club Asigi Anova President L. Sitol Secretary M. Sanato Masu Namwatak Tau Pibige Wasak Loki. Tawal District Kaibung Maya Lekai Digi Nupi Masa Amaga Kadak Tomal Makong the Leba Nupa Masa Amada Sien Kibaga Mari Lenana Facebook Amadi WhatsApp Tagan Riba Wahai Wata Amadi. Photo singers na tungan ba photo sing da ko saunahan ba pokale haina lilong political unified link na fongdokle photo tinada ba nupa nupi ani yum pan kibada thamo soryo miyo sing aduna makhoigi apam bakang fongdok nabada honabada makhone sinnari ba wahi wata amasung thagalakti ba photo sing aduna miyo ba khunaida kadai phawba sohon bage haibadu khanthaba ngamda miyo sing aduna salibal lining adu karamba makhalgino hangbe Ikai Kangdaba Lamsat Naidaba Dharma Labor Saraga Fongdo Liba Wakalon Singh Aduna Furup Anigi Malakta Nungsi Sanaba Walakani Hanjin Kragana Communal Tension Power Lakpayai Haibadu Kantapam Toktabra Kalak Kamanba Manba Mongda Fajataba Wahi Wata Tagadak Liba Musing Marile Naba Authority Tigatuna Maralgi Sapsaba Charak Pangan Bio Haidi
hauzik amuka na atian break amatang lominas Winkies mini Swiss roll ang bulak laba. Pumnama slow motion adum oy. Punsibu winkies am tadi piudana. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. A magic mix of chocolate and vanilla marble cakes from Winkies, the cake specialist. Nati chat lagi ba? Please ay chat lagi ba? Target ke season na loy krabadi adu di ma amu hana unab panglaro asum tauna mango season na chat krabada adum haina Winkies mango swiss roll su adum panglaro khange dana. My name is Chuwangong Riamai and I cracked NEET 2018 ST topper in Manipur. In order to crack such exam, we need the help of teachers and parents. And Comet is the one who guide me through thick and thin. Well experienced oiba Oza Singhi guidelines duna. Ay ngasi NEET 2018 se top tauba ngamjabani. Oza Singh se yam helpful oi. They always call me and ask me my weaknesses even through phone. Adugi damakta Oza Singh bu yam karakter. Lastly, I would like to say that I'm a proud Cometian. Amuka na makataba pau kharaga pizari. Lions Club of Moirang International Club 3 due to DG Racing Tragani Pantaraga Mapangi Nauna Thau Punaba Board Directors Singi Induction Amad Installation Ceremony Ngarang Moirang College Ki Conference Solapang Thukre Thoram Aduda Lions Club Amadi Lions Club of Moirangi Thau Pubak Yana Saruk Yaki Wasak Labagi Thoram Aduda Hana Club Ki President Orambana Hanagi Board of Directors members sing the appreciation certificate Kusinaki Sagolban sayang lambida tang taretki nimidang da thakiba koilas adu phakatpa yaba mafam yaure nimit humniki manungda amukhana koilas thadrabadi lambi thingtilagani haina kurau mokhong women development committee ki advisor saikom ibe yaimana phongdorakle thariba koilas ase agoi maya yasida koilas asi hanagi makhada riba nungsing ase songthok tana thok tana leiba masi pabana maram moidana ni atopa jaga masi singda Thariba Kolasa do, Karigmamata, Hanagi Mapot, a second of Sandaba Yaudana, Mayaka, and a packet like a loina labor. A Sigumba Kolas, Kutase, Impan Sorgi, my own Uriba, Municipal Eriagi, my own Uriba Sigum of Hamasida, Sumakolas Habas, Handaki, Kolas Kutas, the Uber Natana, Mamangi, Hogi Bakayar, Amukta Suting, the Kidri Habase, Ayakna, Kolas Tabiriba, Ibumo, to give up from that, Tikada, to give up from that, Nishin Jerry. Aduna, akoina amukaso na haizari numi humni gi manungda koilasa se phajana hanbidragadi akoina mara paibi amasung club punamak laikai se haure haraga kwakathen dagina tera taba phaugi lambi se amata chalhandana naba akoina thingbagi khongjang se lakhacharagani Socialist Student Union of Manipur na tongan ba dabi taksilaktuna sangsilakiba khongjangda Lamlong Higher Secondary School Amadi Lamlai Girls School Game Mahiro Sina Human Sense Semduna Ngasi Kongjang Sangsen Kray Ministers of External Affairs na Myanmar Amasu Manipur gi Lamge Sayet Naba Manipur gi Lengak na Hana Khangi Habu Wafam Fongduk Labanina General Strike Hena Kansin Naba Amadi Makata na Hena Kanma Kongjang Sangsin Naba Warep Laure Hari July 32 gi Nimidang da Miyam ge Mera ge Kongsa Chatlaba Matung July 3 General Strike Tawanaba Sem Sare Hari Manipur ngamkai Brahma da pitok pa yaroi sigi laujaba ihausing ji maya marakta Manipur laingana khoi bu tanabi doina phabagi mahuta akoi Manipur police amani commando na khongjang jibo akoi chawatpi boina akoi ngamkai ji kanabi damakta akoi changjan binaba akoi government na akoi police sing ji da ngamkai ji kanabi dam thabiu loina akoi maira madi bangi akoi jena strike ki damakta akoi SSM perform swa akoi mayam jina pullaga akoi pulap punjalaga akoi sem sabalo jare jene strike asida akoi Manipur lai beri ba praja khuding mana amar si so civil organization mayam sina akoi leiba ki damakta luraba tampham sida jene strike lautok pi sida akoi sogot piu loina na maikai kya dagi jo saru yabiu dharma karma lining laison doctor singi damakta ri konthok chari MSF ki Vice President Jugesor Misida Senaba Maral Leba Mioi Putu Haiduna Ngasisu IPS Kansipur Isor Kansipur Amadi Dinestori Higher Secondary School ki Mahiro Sina Kongjang Sangsin ki
District Police Commando Imphal East na Lamlai Bazar gi area da thibu humba gi thabak sa thabada KYKL gi active member Lorembam Puno Mitai Elias Biken sahi kungani pan tumu khong maya lekai da leiba fare hairi amaram da narcotics cell Imphal West ki team amana Sandel district ke Porum Tampak Kuldegi Hosina Game Village zone 2 da leiba Molly Tonsing sahi kuninga taruk kawa dak lalonba ama heroin powder gram humpuga konana fare hairi far drug asi local market lupa lak ama makhai gi mamal oigani haina police department ke PRO NAF ke SP W Basuna khangalakde hauji makhata na ngasigi sanabagi paulo bise ngasigi sanabagi pauda inter unit battalion football tournament ahanba Manipur Rifles ground ngasidagi haukre haudopuge tharamda DIG range 1 Jayanta first MR CO M Razen additional SP commando TH Krishna Tombi susarup yakhi ngasi sanaki ba ahanba match first MR na Imphal West Police po goal ahum anida ani suba match home guard na police headquarter po goal amasinoda mighty ba pikre Social Development Athletic Union Texam Nasinuna Texam High School Ground na Satarakiba Ahanba SDAU Trophy 7S side state level Village Open Football Tournament ki Mapu Z4 Hairok na Oikre ngasi sanakiba final match da Z4 Hairok na Kaksing FC bo goal ahum anida thoiduna trophy ki Mapu Oikibani Tournament asig rosinmagi tharamda MLA P Brozen Union ki hanagi President S Joy Sandra Jila Parishad ki hanagi member Kula Bidu Su Sarup Yaduna Manamatum Su Yantoke July 20 Sai Center Kokraza da Pangtoko Doriba Ahumlak Suba IA Northeast Kickboxing Championship da Saruk Yaruna ba Manipur ke Sanurai Yangkai Kickboxing Manipur na Lautokre July 3 Indonesia da Pangtoko Doriba Badban Gunal Ze Raza Badminton Championship Saruk Yaruna ba Sahi Talamapan Makhagi Nupa Masagida ke Ice Manjit ke Dinku Coast Oina L Binki Manager oina Ice Sanjit Sarama Kalakle India ki team Indonesia ki dambak July 3 Bangalore hadokani hairi Pronoba Nanta Yoga Maha Vidyalaya Karimna Gas na Sinduna Laliba Tang Kundagi Kunganitoi Faba Pangtokadaba Northeast India Yoga Championship Saruk Yarunaba Manipur ki team Siana bagi dambak Odipok Yam Leka Deleba the Yoga Physics Institute and Study Manipur ki office Laliba Tang Taraga Manga Namaji numit ke ayu ki pung mapan taba matam da trial selection pangtulagani hairi hauji makata na sanabagi pau kharag among 9000 boyade gi pangbigani Imphal East District Football Association na match ani sanaba loikibada match ani mai paktuna sathariba taranipal super junior girls inter-district football tournament ta point taruk phangduna khwaidigi makokta laikre tha asigi tang taramatoida district sports association Bisnupurga sanagadoriba match asi mai paklabadi tournament asigi champion soidana oiragani All Manipur Football Association na sinduna tha asigi tang taritagi district mari Imphal West District Football Association District Sports Association Kakching Imphal East District Football Association namadi District Sports Association Bisnupur na saru yaduna Khumalampak Artificial Tap Ground da sathariba Taranipal Suba Junior Girls Inter-District Football Tournament ki ngasi sanakiba ahanba match ta Imphal East District Football Association na Imphal West District Football Association bu gol taruk sinoda maiti pikre match asida mai pakiba Imphal East District Football Association ki gol singadu sana thopina match ki yangkai manga suba humputrahum de suba madi match ki apiba matam ki half minute ani da gol ahum chanki Ais Baleswari na match ki ani suba madi kontra tare suba minute gol ani SIS Deni na match ki taramatoi suba minute gol ama chanduna match asi mai pakibani Tournament asigi ani suba match ki sanakibada District Sports Association Bisnupurna District Sports Association Kakching bu gol mari sinoda maiti piki District Sports Association Bisnupurgi mai pakibki gol singadu L Bijeta Sanuna match ki tare suba mari kuntaruk suba minute gol ani chanki atopa gol ani aduna TI Sanjita mari o Bebita na match ki yangkai mari suba mari yangkai taruk suba minute chankibani Sathariba tournament asigi mathangi match tha asigi tang taramathogi nungkil pung amatabada Imphal West District Football Association amadi District Sports Association Kakchinga sanagani ani suba match nungkil pung ahum tabada Imphal East District Football Association amadi District Sports Association Bisnupurga sanagani
Anishuba MCA Luang Property 20 Trophy gi ngasi sankiba match Riz Nagamapal amadi Model Club singa makha mai pakre. Manipur Cricket Association na sinduna mamang thagi tang kunma thoidigi team kunna saruk yaduna Luang Sangbam gi Luang Popa Cricket Stadium da sathariba Anishuba MCA Luang Popa T20 Trophy gi ngasi sanakiba ahanba match ta Riz Nagamapal na Blue Hawk Khuraibu ran taramapal da maithiba pikibani. Riz Nagamapal na toss ngamduna ahanba batting tokibada apiba over kunda wicket manga turaga ran chamaga supna nipan lauki. Masigi pakhumda Anishuba batting tokiba Blue Hawk Khurai na over kunda wicket taruk turaga ran marifumapal khaglauduna match asi maithi khibani. Match asida Riz Nagamapal gi sanaroi Mintu Sandrana ball humpuda ran nipuni thoi lauduna man of the match takhre. Trophy asigi Anishuba match ki sanakibada Model Club singa makhana KSDO Kyangweibu wicket tarada maithiba pikhi. KSDO Kyangwei na toss ngamduna ahanba batting tokibada apiba over kungi manungda over taraga ball marida wicket loina turaga run kunthra tarukhak lauki. Masigi pakhumda Anishuba batting tokiba Model Club singa makhana apiba over kungi manungda over anida wicket amata tudana apiba target adu yauduna match asi mai pakhibani. Match asida Model Club singa makhagi sanaroi Bijoy Kumar na wicket mari lauduna man of the match takhre. Sathariba trophy asigi hayeng ayuk ahanba match waina CDC Sagol Balamati KIYC Khetri Iril Mapalga Sanagani Anishuba match nungtil pung ama makai tabada Sam Khagempali amadi Riz Nagamapalga Sanagani. Twin FC Karam amadi 7 Tiger Khurai Sathariba ahanba Steleven Ibodau Nongsaba Football Tournament ki semi final sangkhre. Karam Awanglekai Young Club Karam na sinduna mamang thagi tang taradagi team kunna group mari thongna khaidoktuna Karam Kangjebungda sathariba ahanba Steleven Ibodau Nongsaba Football Tournament ki ngasi sanakiba ahanba quarter final match ta Twins FC Karam na Lanchenbi FC Tabungkok goal ama sinoda maithiba piduna semi final sangkhibani. Twin FC Karam gi mai pakibgi goal adu Sana Tombana match ki kun suba minita sankhi. Tournament asigi Anishuba quarter final match ki sanakibada 7 Tiger Khuraina ISNSC Hauri Bebu penalty te goal mapal nipal da maithiba piduna semi final sangkhre. Match asida team animangna apiba matamda goal ani sanaduna draw satpadagi kicks from penalty magna decide toboda 7 Tiger Khuraina ISNSC Hauri Bebu maithiba pikhibani. Table Tennis International Umpire Examination da mai panglaba Thawal Bazar dagi Aribam Babdev Sharma amadi Hairangoi Thong Maipam Lekai dagi Pebam Tomton Okpagi Thoram Manipur Table Tennis Umpire Association sinduna Dam College campus leba indoor stadium da pangthokre. Thoram asida Central GST Imphal gi IRS Assistant Commissioner RK Devendra Manipur Table Tennis Umpire Association ki President Khagemba Salam Imphal West District Table Tennis Association ki President AK Bijoy Yaungna atai miyoi kya su saruk yakhi. International Table Tennis Federation na sahi ani ni khuding ki pangthokpa International Umpire Examination asi handak sahi gi waina sahi sigi April gi tang amada Bangalore da pangthokiba examination da Bharat ki waina punna umpire nifumathoi mai pakhibada Manipur Table Tennis Umpire Association ki Aribam Babdem Sharma amadi Pebam Tomton yaurokhibani. Brighter Club awang posangkong kulen na sinduna mamang thagi tang kun mari digi team kunna group mari thongna khaidoktuna club asigi ground sathariba tarahom dui suba level 11 men's village open football tournament ki ngasi sanagadaba ahanba match Koireng FC amadi MLYLC mayang langjing gi match ta MLYLC mayang langjing laktabadagi match sanakidre. Anishuba match ki sanakibada Yumbu Brighter Academy awang posangbamna 14 FC Tendong Yambu goal mapal amada maithiba pikhi. Thakasari makatana inga sagi paw muk lobisi. Environment Directorate ki pangki pangasi koi ki bainga samadi noju ki pauda khwadi ki saki ba Celsius degree control doi desme komputara ni thoi khwadi ki ingba Celsius degree taratare desme sino manga Nuksit yaw paising manen kisang maximum da sada mariputara ni pal desming ni putaren minimum da sada yang kai mari desme kompuma thoi oiki. Ngasigi nong suki bagisang ama desmik kontrama thoi millimeter ni. Hauzik dua sila pada maru iba pau amuka hanau.
border pillar ke sayet na balai ba makai border fencing to ba yaroi haina hana chief minister odamba CLP ke leader o ibobina haikre Kota kuno ke border pillar Manipur Gamatu LC political party amadi civil society organization singi lam koifam onto pigeno haina Kota People's Welfare Organization na phongdorokle amasung Manipur University ke Vice Chancellor AP Pandey Lokto Haiduna Musu Musa Amadi Mutana Kutang Sara Henbagi Khongjang Hokre Ngasigi damak tadi ISTV na miyam da pizza ba pau matang asida loizare miyang tabli ba mayam punam basu amaghanap purum dari